Chief Minister Sindoknaba Cherol Nadada Supiram Lay Pawasi Paujel Pausi Dagi Laukhatsavane BJP na luching balay nga kasigi Chief Minister Wairiba Nongthongbam Biren Chief Minister Famdagi Laukthongnaba lay nga kasida yawriba Speaker Minister Yauna MLA Taragamapan ng Prime Minister Narendra Modi da lamay tarukpan ba Cherol lama pisilam lehay na wathok lay divane wathok kasigi marak asida lamay tarukpan ba Cherol adumag Prime Minister Narendra Modi da pisindringay mamangda BJP gi National President Wairiba JP Nadada su piram lehay na National Media News Channel singda report tawrak padagi charang na ba mugthok lay Chief Minister Sindoknaba Cherol pisilam ba da yawriba Minister amadi MLA singna wafam asigi matangda pau hangbada ningthina khumningda ba madi losinduna thambaga loina na National Media da phongdokraba pau asing Manipur da su pause amadi electronic media kayada phongdokna vadagi pali balay nga kasigi maikay dagi lusing ba khara na tongani hay na sandok pa laikhravane BJP gi President da ayiba Cherol pisilam lehay basing social media platform da viral wairakpada National Media Channel sing da su paway na yawkhravane Mama machaway na khanbagi mahutta aran ba midyeng yengduna natabali chatcha na baho na rambagi damak wakhal tahan khray pawasi pawnilkhon pause dagi laukhatsavane Ngasigi luraba aikhoi kangkhul mutkiba yabagi phibam laklaba matamsida aikhoi isana isagi phurup kanjanaba aikhoi amatawai na manaba khongthang thangminaba amade angamba thongna phudokna duna honaminaba haiba sina tangai mak fadraba thodang waina mangda taduna leiri haina aina thingkraba lalolo Kanglaipak Communist Party PWGMC Unification gi PRO chingkhai ngan bana khuyek piduna thokpa Cherol amana phongdorok le Cherol aduna makha taraduna hai aikhoi gi kangkhul mutsilagli ba madi mitop singi lantheng asidagi kanjanaba aikhoi gi khunai asi masak thongna matik leina semgat pachange matik manga leiba khunai ama semgat pada nupi singi thodang chawna mathau tai maramaduna nupi weibi singbu awang ba thakta pukhat pa madi makhoi bu ikai khumnabi ba haiba si tangai fade haiba si khunai sigi nupa weiba singda natraga nupi weibi singna su khangna ngakna satpi gadavani haire Cherol aduna makhata na hai Nupi khudingmak imani haiba nunggi wahanthok mipum khudingmak na khangbigadabani adubu asigumba wakhalon asigi wana tainavada haukiba chahi kharagi mamangda angom amu machasing chahi hompugamapan leifam thobal athokpa makha leikai haikareng makhong lampak hairiba miyoi asina mache machan amadi mama machawai na khanbagi mahutta aranba midyeng yengduna natabali chachanaba honarambagi damak wakhal tahanaba khongthang tangai fadana laukhatle Hairiba miyoi se kupang na fawba thadana wakhal tahalaba matungda tunggi punsida sumthoksanaba tanja piduna magi imung manungda khosinareng asigumba lichat asi satpidanaba isilinaw pumnamakta nolungna ningsingjareng loinana khunai asi semgatpada thodang lawminarasi haina lup asigi thokpa Cherol aduna makha tarakleng